Joint Committee on Inner Line Permit System JCILPS na SINDUNA LEIKHIDRABA LAMJING MEIRA SAPAM ROBINHOOD ke tarilak SUBA NINGSING THOURAM ngasi AWACHINGDA LEIBA MAHAKKI KHUBAM da PANGTHOKHRE THOURAM adugi saruk ama oina LEIKHIDRABA SAPAM ROBINHOOD ke photo da saruk yaba lakiba miyoi singna ayuki pung 8 tagi hauraga hai lei katpa haunake amade mahakna tamlamba Ananda Singh Higher Secondary School dasu miyoi kayana Leishu katuna ikai khumna bot ke loinana THOURAM adugi saruk ama oina free health camp amasu mafam aduda pangthokhe THOURAM aduga mari leinana JCILPS ke convener Fulendro na hai lengakna chana hale haideba ILP asada yelhomi singbo ningthina ngak senabagi wafam sing yaudre base year su English singam ga chamapan yankai mathoi onc hai ke badugi onabada Lising amaga chamapan humfu mathoi ohele hauki bajun thada famba cabinet na ingsok lising amaga chamapan humfu mathoi bo base year ohen ki ba haibisi laibak gyamna thibane SAPAM ROBINHOOD ase lamdam masida mapung fa ba mayakan ba inner line permit system ama purakna ba honabada hauki ba ihauda thawaina ponta pi kibane ma ki leikhidaba numit ase chahi khudingi leptana chathaduna sulakle adubo asigumba awaba kaya thokiba leirabasu lengaki maikaidage lamdam asigi yelhomi miyam buning thina ngak sengadawriba ILP system adude thamdana leire makhata na miyam ka punduna chapchana yelhomi bo ngak sen bangamgadaba ILP ama ohenaba khongjang sangsin khigani haike THOURAM aduda Manipur ge tonga tongan ba CSO singe lochung basing school kaya gi mahiroi sing yauna miyoi kaya na saruk yake ILP ki shu hana leramba missing do 1951 gi mangda ler missing do madu leiriba sakmanaba sumanaba koi homin kaminal pa koi mongol group sing se all are the indigenous people but 1951 gi matung da lakum missing do madu koi madu kanu oire nan indigenous people aduga indigenous people orega su 1951 gi mamang da leire haitana tongan tongan ba koi gi mainland sangpa mayam ma koi leire haiba mainland sangpa for example sakmanada ba area stock mayam leire haiba sing do they are not the indigenous people 1951 gi mamang da lagasu they are not the indigenous people, but they are the people of Manipur. Sina ina last point. Sibok tangai thamsage na loisalak pada koi demand LEIBA 1951 masi cut off base year oigada bani ayo possible it is very clear adigi koi NRC National Register of Citizen masi koi JCILP na hek hobadi tanu laba koi demand ni hari demand che ngasi su koi family koi stand tori aduna aiba NRCC masi 1951 the base torga masi kanu to gadabni enact tong na bagi adaptation dong bi poda makoi koi demand to jare aduga population commission already mase government of Manipur na siang rai bagi pawm de